Kuki singna maitayda chatharakpa cyber warna tha ahumlom thiba khangtana lairakiba tera tongbram lekaidagi luwangbi linthoi ngambi amadi takyel kolom lekaidagi hemajit pigliba wakhal mapung phadriba makhoi anibu kuki singna minuksi leitana otpiba naibiba tawduna hatringai amasung hatpikraba matungi photo sing social media da viral oirakpada lamdam asigi mipum khudingi thamoi kaidaba yauramloi ngarang numidang asimadi miyamgi thamoida pendaba tawpham khangdaba prok prok chakpa haibadu oinaki miyamgi penadabagi Khollaona Ninkhibaga loinana haukiba ahing asimadi maitai miyam ahing tumnakide mittagi pi takidaba kanasu yaunakide thamoi kairaba miyamgi pendabagi Khollaw makhol thokna tengthaba hongnaraki miyamgi mitlugi piranga loinana pendaba kaya social media da phongthoknaba hongnaraki miyamgi pendabana henman khibana makhol thokna laurakhiba singi laktagi miyamna su sakhangnaraba naharol thodang pauchegi editor khoirom loyagi Facebook account ta asumna hai khangba ngamdreko aikhoi kaidawsigi mayam asigumba fibam asida apha apunnaduna leiba hongnade khangba ngamdre kainomadi tawsi haina pendaba wafam thamlakhi Jogita Soramgi Facebook account dasu asumna hairi CBI da sinaba sinadaba adudi nakhoigi nathauni migida tawkiba phongdokkiba napangaldu nachana sugidasu tawbirau haibani karimata nate maitai machani aikhoi penthokpa yamna heiba phurupni bare minimum du faudi phanghallo haina pendana tengthari Jogitagi social media account asida amukasu hairi ngasigi viral oiriba angang ani adugi maramda react tawraktaba MLA minister achaw asang hadudi aina mi oina tharoi nakhoi haina pendaba amasu phongdokli miyamgi pendaba Khollaona ninba helakpana khub hangsingi Facebook account asidasu asumna hai kuki nupi anigi matangda dharna phamkiba MLA mayam angang ani adu leitabagi asidadi kari tawbiba tare sum hangjabani waro birasu kaide mahake social media account asida amukasu hai kuki amatana maitai angang ani hatpasigi condemn tawramloi maitaina kuki anigi phi thongdabagidi law khongdana dharna tawjarasu thau leitabagini haina penbaga loinana lauri Rabi Takhelambamgi Facebook account amadasu asumna haihori matam kuina thiba phangdana lakhiba mahiroi nupi amaga nupa amagadu ngasidi kukina tamthina otpanaiba tawduna hatkibagi photo sengna viral oirakle kuki nupi ani mafi thokpagi video viral oirakpa matamda wajaw ngangkhiba luchingbasing haujikti tuminna leigadawribra lamjaw sorokta kuki nupi anigidamak wakat mifam phamkiba laukibasing adushu haujikti udaba khangdaba saraga leigadawribra hainasu pendabaga loinana paukhum phangnaroidaba wahang kaya hanghori elangcha musuk maitai hianglamgi Facebook account dasu asumna hai Parliament Manipur ki thogliba irang asigi matangda nongmata wahi ama fauba haiba ngamjadraba kanadraba MP amagi yummai thakiba amadi Kwakaithal area da IGP amagi gari mai thaba miyoisingdi pung kunmari gi manungda faraga jail da thamki adubu Chahi Nouriba Angang ani hatpa miyoisingna ngasi fauba faba ngamdri Manipur ki ching amasung tamda tongan ba lo ani leibagi mami matang asida yamna chauna tari hairuragasu lemna tharoi hekta hairakpani haina ningamdaba wahai kaya phongdok hauri Asghar Ali MKM ge Facebook account asidasu asumna hai nahan makai kaisu khalude lanni warni haiduna adubu thawai anigi thogdok asidi ichada inauda thoklabaga chap manai kanana sungak piroi mihatpana khoibu haina pendab phongdokli masita sunate miyoi kayagi thamoi kaikhraba thongdok asina ngasidi makhol thoktana tengthanari
ꯃꯤꯌꯥꯝꯗ ꯑꯁꯤ ꯌꯧꯅ ꯄꯦꯟꯅꯗ꯭ꯔꯕ ꯇꯦꯡꯊꯥꯕꯒꯤ ꯈꯣꯟꯖꯦꯜꯅ ꯅꯤꯜꯂꯕ ꯑꯁꯤꯗꯗꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯊꯃꯣꯏꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯤꯌꯥꯝꯅꯁꯨ ꯄꯦꯟꯗꯕ ꯇꯦꯡꯊꯥꯅꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯃꯔꯥꯜ ꯂꯩꯕꯁꯤ ꯐꯥꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯔꯛꯄ ꯉꯥꯏꯅꯔꯤ꯫